पाउचर यंपम ओइब मरुइब पाउ खराब द तौजरे लाइगागसना यूजोन बगी अयब कनागुंबा मियोय अमतद पिगी बलैते से मिनिस्टर लाइगागसना यूजोन बगी अयब कनागुंबा मियोय अमतद पिगी बलैते आइन से मिनिस्टर नोंथोंबम बेरेन सिंह ना फोंदोखरे वाफम सिंह असि सथकिब मणिपुर लेजिस्लेटिव असेंबली की नोंजो मिफम की तारीख नि चनब नमित मणिपुर असे ड्राई स्टेट नि हरगे यू फंगदब मफम लैते मरमदला युंगांग जोनबदा अथिंगब थंबगी कानब करिनो हाइना एमएलए के रंजित ना क्वेश्चन अवार्ड हंगिबा वांगी पाउखम पीरदल से मिनिस्टर ना हाउस दा थंगिबने से मिनिस्टर मखाता ना हाउस दा थंगिबदा लमदमस्ता लाइनिंग लाइसन की मिंगदा थबक थरम क्यादा यूसिनव असन लमदमस्ता यूथिंगबा ngamdabada natana sahi amada yamdabada एक्साइज डिपार्टमेंट युगा मरी लेदब केस लेसिंग अहम चनी दगी तादना लागे युना मरम ओरगा मसागी सही कुंठाग मंगा दगी यंkai फावगी मनुंग तलैब मियोय क्या सिरी अमदि लोखराबेगी मसिंग अदोकी मति हेंगलगली सनाबिना मरम ओरगा यु थिंगब ngamdrabaniना मपालमदगी एक्सपर्ट क्या कौरगा अमदि तानरगा लोकल युवासी अफब मोंगदो सुंदोकलब मतुंग मपालमदा थतोकनब ममांगदा फमखिबा कैबिनेट मिफमदा खनखिबा लैख्रे तारागा मथोय चुब मणिपुर लेजिस्लेटिव असेंबली मिफमदा खनखिबा दो टाउनगी मतम लोइखिबन अथोब मतमदा लैंगागसना अमु खनखनरगने amending the Manipur Legal Provision Amendment Bill 1991 amadi 1994 madam ki modify amri accident tawwa yaba maramna hiramasi mathangda atobu matamda khanabaga loinada house ki members sing su saugat biwa made Manipur miyam na su saugat biu aina minister na appeal tawke makatarakwa atopa pauda CID technical SP security amadi SP crime branch ki office maina tumna zakre ngasi yo angan ba pung ani makharum taba matamda Imphal West Police Station ki manung chanba Babupara da leiba CID office mafam khang tan haurak pa maina tumna zakre Babupara da telephone bon ki hek maning da leiba miyamna CID office haina khang da office asida CID technical SP security amadi SP crime branch ki office to leiri bane Marube status ki se sang ke leiba office asida security person sing khulai kya so maina sakpa tu de yaukre ariba check no wall Ariba sekna wall salaga jingkhana kopa CID building adogi ambak ka maina tumna sakhiba duna baram oraga maru bese sangkya maina sakpa du de yaukre presna bangpa paugda mai sakpa ki thadok adu crime fingerprint lafum oriba CID ki ka amadi hawrakibani ari ka adu spirit haina khangnaba mineral turpentine old dagi hawrakpa waram bayai haina thajanare aying longyai matung oikhibana Fire service ki kampuna mai sakpa ki pau hek tawa ka mafam atu ta lak to na mai adu mathana da bhona ki adu office adu ki ambassador ti mai na sakre thautok to fom da Manipur ki DGP jaw na maru eba department ki mission lak to ni yangsin ba ga loidana thautok adu ki matang da thizin ba hokre haire now mai jin mit kuding ki drug user na pising ko eva ene meeting pang thok lagane lamda masin ni sa ki ipak to taw to na pon simbang ba no fa mari no pi kya laire adu no fa sing ko ni di rehabilitation center na tragana Namit ko dingi counseling to ba mafam marang kain lai ado mafam ado drug user no pising lai tun rehabilitate tawna da bana tragana meeting jawna da ho na ba khudong cha da ba made public ki minok pasa kya fangle asinga ba khudong cha da ba sing asi ko khan tuna drug user no pising bo asem ko ponsi mahing da purak na ba ki pandam da Imphal Area Service Committee of Narcotics Anonymous na namaisin namit khuding ki no pi khaki waiba narcotic anonymous ene meeting pang to na da dhawang tawre haina ngasi sakol ban ingudam lajak talaiba committee asiga office ta pang thokiba pau ki mifam amada NAG member TS Subhasna phangthokre mana makhatan ha ki beda narcotics aeronym sahari basi drug na asoba samesya am oilaklaba nupa na tragan nupi singkoiva sandong tan bada fellowship na tragana furupa mani aikoi seng laina na bagi damak amana amapa mateng pang na pasang naina unariba phagalakliwa addiction ne Masing drug kuding magtagi pumtha thadokpagi program amani member ohenna bagi damakta sangba amata ngaraba posang di sinaba leblagi habagi apamba dune ene de mari amata samjin naning bagi wafam laite aikoi atopa kanagumba lup amata pansinade aikoi gi mingjal sena singba laite kanagumba amata ta wasak lawga ta laite rajniti lining natragana ai ngakleba kanglup amata ga aikoi ga mari leinade amasong Kana kumbada kana amata kimyeng khada su leite masagi sahi chat nupa nupi kanglo lining load na tragana lining leitaba amata khaidana aikoi gi irakta kana kumba amara hekta yawba yagane masini aikoi gi Imphal city kanglapwat ki railing uran ki badaki iho hori CCTV camera mathau tawdre
Security na kurak hangdana laibata natana pong kunmari chupa CCTV camera kaya ki surveillance makata laiba impalge. Kangla vada khariba aral sing nomo nomagi amamam hu kipetagi mapong kada pompo oraga laire. Mamang tagda kangla vat khariba railing huran pa miwi fabagi wathok laikraba matungda haujiksu maikai adomda. Railing huran kipetagi mapong kada hodong hona laiba ure. Hariba mapong matu kanglagi awang tangba Ozang mapadi kang lagi nongchuk thangba ozang mapa phawbadani National Highway ke tangna pada khariba yot ki Aureleng sing asi mafam ki ada karthalaka josing huran ki badaki iho hona leiraba phawbada police person amadana CCTV camera ki footage sing phakalaga yangbagi hutam phangdre Aureleng karthalaka huran ba asi kang lagi awang thangba hosang dagi khoyadong crossing phawbagi saruk asidana ampu aina tawe hariba saruk asida mafam taraga tarita yot ki Lingsing adu kaktalaga huran ki bagi mapum leramba thengnage Amaramda khoyatong crossing daki kanglagi kha thangpa hojang phawbagi manungda mafam mapanda railing sing adu lawthokiba mafum leramba thengnage Awang yewusi crossing daki kanglagi kha thangba khongja hojang phawbagi manungda leiriba sarukasida punna yotki railing kun kataru huran ki bagi mapum leramba thengnage Railing huran ki mafam sing adu ki manungda kharadi CD mayulgi security namari lenaba Security ke mari lainnya yang senen dapat CCTV kamera kenduna surveillance thaba mafam sing yaure Security na kurak hang dan laiba asigamba infal mayunta laiba kangla thangkapan mapanda khaba yot ke railing huran ki bai base tarai na tawbu oiroi zawkhurba yot mapak sing adu isam chamba tensari amara hekta kakpoi thokloi railing ho khiba amba mafam da railing adu ki mathak thangba joda du kaktalaga marak da design oina hafa yot sing adu lauthoki bane Mafam kun ka taruk taki yot uran bahasi no manini desa thabo oiroi sang nai na kakthalaga pokibo oigadori bani asigamba asauba yot mafam singasi kakpai base arai bathabak nate aten mamatum da thabak asi pangthok poi thokloi thabak singasi chathabada mari leinaba authority ni yang sintana laithokpa asda wahang kya lagle kanglagi mapantang ba thangka fatki saruk asida railing khabagi thabak asi India lenga ki Ministry of Tourism gi makata paikhat pa Swadesh Darshan scheme gi makada kangla foda masong khongjong gi lifehome sing semkat nandabagi damak Paikat pa project amagi makada sangkot kibani. Mairang kuno da heritage park sabada ahong palaite ana calling attention amagi bakom pigre. Ngasi pham ki batara kani thoi suba Manipur Legislative Assembly ki ani suba mifam ki tarik ni janba session ki house ki agenda oi ki ba. Wang ki bakom ki matam loira ba matung da sugnu kendra ki opposition MLA Karan na calling attention pokala duna. Aso so ba function mangada kaibol lamjau da heritage park sagani ana hanjin lautok loraga. Ngasina moirang kunau do hong bada miyamna khag kam thengna fenadre lenga ka janaki araga ngasina masing yam labam miyamna mairage reli chatli amade kongjang kya jangsilli masibu kari phibam do lenga da laukto ki bawada sin putharafra haina lenga ki asengba bakum ama pina da bataksin kre mana calling attention atu pokal aduna emare ranjin hai sanghai gi wari single kya ga saguna dun leiriba kaibul lamjau gi miyamna taksin dun laki badu ngasidi hena kansilakli Oirikli fifa masida session pamli manung oibana lenga ki asing ba amakhangan biro hain house ta pukhat ki MLA Ranjit ki calling attention adugi pagum pira to the minister and Biren Hai heritage park sana da bagi matang da issue na tabada issue thogalle miya kharana sana da politics yam tongmali masi afabat nate moirang kunok da heritage park saba haukre bagasi hongbagi wafum leite hada lenga ki perep khangalagle house da thamki ba minister and Biren ki pagum da mau da ethnic park sana da Sirway tourist center sana da bawa from koire. Atau mafam saba amalai bina mau haraga mau bazar da saba nate. Kai bolam jaugi wena su sangai lai ba mafam gi wana tana manak nak ba kudong chak da mafam da saba ne. Housing Heritage Park saba gi batang da khongjang chang silibasi hana wari sana da wakal tamina krabane. Manipur Integrity Day na lakpada amugona miyam da pausel pinagle. Hauki bakum jale sing amaga sampan marfudara tarita apun Manipur gi ngamkai amadi saktam da atamna na Government of India na sindona sing dara pamatam da amukona sintuna imfan da agas mari dalam da masigi miwi lak manga yana masing jam laba miyam na chawr ba kongsa da masatuna sing dar liba adugi mayok talep khibane Manipur gi apun basaktam ngak na bagi miyam ge kongsat adu da Manipur da khundari ba kanglo furup kudimaki masing jam laba miyam na tangai fadaba thaudang amane khanduna awa arathi da na sarugi akhibane English singa magasapan marfudara tarik agas mari ge historic waraba Manipur miyam ge khongsa dadu na Manipur gi apun bagi saktam amadi ngamkhai ba thukai na bo na rakli pasingi mafam da Manipur miyam ge apun bagi panggal do otke khongsa dadu loiraba matung da yam laba khongjang loising amadi Manipur gi marui ban bioi kya yauna impal ge mapal kangjai bung polo ground da miyam ge achawa mifam amaso pang tok na Manipur ge
Apun bagi sakdam amasung ngangkai da manung amasung mapal gi chafu amatan thogai bi yaroi thogai na bahon narak labadi hon narak liba adu manipur ki miyam na amato ina thengna bin nagini aibo achet pa pere warip amulamai naki apun bagi pangkal utuna yamlaba miyam na chawrba khongsat amasat ki benamit Agas ki tang mari asi amukona sahi khudingi Manipur Integrity Day aina nengsing thoram pang tok tuna lagle Anak saya si tharaga kun manga suba oina lagliba Agas ki tang mari asi Manipur Integrity Day ki observation thoram amukona Manipur miyam galoidana impal ge Bidi pagi makhat nongpok thang basaruk teleriba Manipur Integrity Pillar da ayuk pung bapanda miyam haikat dekat tamlaba matungda ko agai thila kham laikai deleba community holder miyam ki mapung oiba mifam amapang thokane Maramadona thoidong ikai khumna jaraba iramdam asiki miyamna thauram masiba saru yabiyu amati iramdam pokna pam image sakdam amati lamgi ngangkhoi ngakmen hanabagi acherba fere badu amuki hena sesenhan mindarasi hain amukoge maikhaidagi miyamda pauji lagle makatarakwa atopa pauda Maharashtra da Brajatabada Nabi Mari Sire Maharashtra ki Chandrapur district leiba khun abada thokiba Brajataba ki thawdok amada Nabi Mari Sigre an official amananga sipong dokre Subdivisional Officer Subhas Sendena Pangtok Matungina Tautogado, Garang Nungtil Pung Marirum Tabada Sandrapur, Resiki, Warora, Tehsil Gemanung Chanelaipa, Wahigau Kunda Tokibane. Manaikin fishing adu kun adu the labor labuk amata tabak sudan a lady aida. Akan bamong the dong chuba horopataki upambi, Magimakada Nong Topke. Adabanong Tuplingai adu the Kangotan of Raza Tarpadaki Makoi Marimag, Kodak the Siki and Magna Fangtokle. AAP ki Councillor Kaptuna Alamle. Punjab ki Maler Kotla district ngasi masa khangdaba mayui anina Aam Admi Party AAP ki municipal councillor amanongwai da kaptan halamle and police na bangtokre AAP ki councillor Muhammad Akbar Jim amada lairingai da myada du satharam ki bani an police na bangtokle Maler Kotla ki senior superintendent of police Avnet Kaur Siduna haiki masa khangdaba mayui ani Jim adu da laglaga Akbar bonongwai da kaplam bane Maduda Akbar ki masada nungai maru ama pan bagaloina ma khudak ta siki an ISP na pangtole mana ki crime adu satharm laba patung miusing adu mafam adu da ki chen ki bagaloina na hazu ma ko ki khongul lin na bhonari mera si satharam bagi maram hausi maki oina khangba ngamdre abadi haujik tigat pagi thabak chathari aina su ASP na makata na pangtokle MLA amom de lupa crore dara piraga government thukaina da bagi wathok MLA home suspend tawkre Sen mapai amagruina nagarak Bengal da detain tawkiba Jharkhand Congress MLA ahum atu fagre amasung case atu petition bado Crime Investigation Department CID na faragani ena pauge agency PTI da official sinda bangdogre Magoy adu kudak dagi party adu dagi ngasi suspend tawkre state government atu thukaina na balusing ba ahum atu da sen pi ki araduna Congress party na thawdok asi BJP ga mari leine aike adumanamak BJP na sen asina Zagra Mukti Morsa Congress alas government da corruption ki pramane hai ki amrom da Congress na BJP da maransi da tuna center da lengak pariba party aduna MLA amam da laba crore tara biduna Jharkhand da leiba JM na tusing ba government thugai na bahona ki hai ki West Bengal ki Howrah da phaki ba legislature ahum adogi mathak da police complaint ama party da thangat krai re police complaint ama party na thangat krai re press conference da wangang la tuna Congress minister Alamgir Alamnai ke karigumba BJP na state as the government semlapat arabade minister ki pham ama pigani amsung amam dalpa crore tara pigani haiduna adai MLA sing the themba ki damak legislature home adogi mathakta party gi Bermo MLA Kumar Joy Mangalna police complaint ama thangat kre Delhi the party headquarters the press conference amada wangang latuna Congress general secretary amasung in South Jharkhand Avinash Pandya party president Sonia Gandhi na kudak dagi MLA auto suspend tawkre hari MI ki chief engineer Brajendra thabak dagi suspend tawre je minister MI department na paikat pathabak singki matang da house the MLA TS location hanglakpa wang amagi pakumda aranba pau piduna house pulanat amjing bagi maral da chief engineer suspend tawre and minister Emperen housing sathariba taragani thui suba Manipur legislative assembly ki ani suba mifam ki ngasi government bill ahum pass tawna na bakhanari ngai charakta house ki leader su oiliba sem minister and birenda matake wafam ase phongdoki bane department asina paikaliba thabak thorum singki matangda mamangi mifam da pakum oina pegiba adu da aran bakra yaukre masigi mari leinana house asibu lana lamjing lambagi dabak MI ki chief engineer suspend tawbuga loina mahaki matakta disciplinary action lokot paure and sem minister na maka tage Development ki thaba paket pada makan kiba forest ki lam gyano Joy Kisan
mangan kiba forest area kya no aibado house asida MLA da pijrake beswajet laika na sako tawrang ki thaba paket pada mangan kiba forest area gi equivalent area amanauna khangtok tuna yathok na bagi ministry na tragana state lengak tagi thoidok pu fadlaite ana forest minister TS Biswajan haikre wafam masjid satariba assembly mifam gi ngasi tari ni subo mifam gi phang pa khong gi matamda thangmaiban kendra gi MLA KS ki san hanglakpa star question number 61 ki pakum pira tuna wafam masjid minister Biswajan house ta phangdo ki bane star question asida supplementary pokalatuna MLA ki san house ta thang ki bade Forest amasung West District development ki thabak paikat pada forest area ke japna mangan krabage mangi balai rapati matugi mahut nauna semkana da bafal lai ravra lai ragana kadaida ke japna sinna krabage loina reserve forest area sing de leramba enclosure sing mafung fana tak thopang ngamlavra hain hangke wanga sigi bakum pira dona forest minister TS Biswajan hai Forest amasung West District sakwa thorang ki thabak paikat pada mangan ki forest area ke anu haibado house asida fijarake Amarum the Mankiba forest area gi alternative area ama kankalaka madugi semkanalogi panthoina laite. Notice is testing the Ladyba hostel sengi manung the Remsasi yamna singthaningai uraba hostel amani governor. Ngasi belapel pada laiba Remski nauna sabut dental college block new campus amadi new modular operation theater amasong OD complex maniburgi governor la ganesana auna bimatungina sangagre. Rims Jovli Old Pangto Kibumapung over Thormadu the Rimski, Director Dr. S. Hunter Amber the Rimski Medical Superintendent Professor and Sansefna. Thus members in Venezuela. Thormadu Kamari later the Maripurgi Governor Laganes and the Pangto Kibada. No race is testing the Ladyba hostel Zegi Manunda Rimsasi Yamna Sintaning at where hostel Amane. Hostel Asida Makalmaka Kiagi Analaying Batamka Junior Pamong the Layingly. COVID-19 pandemic Manung the hostel Asiki Doctor Narsamadi staff in the Tawa yona ayuknong til nabitang kahit na huwa nakiba mayam aduna. COVID-19 laisat laksin na nabuho na bada chaw na mating bangki. Nisagi mayog tam yam na release at kre. Lainga kasigi war on drugs mission ki makada kay grupot Minority Development Committee na sinto na note AOC ki akoy badalay riba. Hotel Bander sing na drive sa tagre. Loy na namyam gi oy mas rally amaso minutong road tapang tokre ay na kay grupot minutong Development Committee ki may kay dagi. Tokba zero amana pang dorakli. Zero lo na makatan hai lenga kas na Manipur gi mapung kaya war on drugs ki makada paikalak liba kongtang asibo ke grupat midutong Development Committee asina mapung pana sawale committee asina ngasi dagi sahi mangarong gi mamang dagi ni sagi mayugda lepa lay na drug ki makul oiram liba note AOC asida akan bamba drive sa tatun lakli mapam basi awjite yam na faraba mapam am oirakle atop editorial gi kalam amada Mama mapa oibasing na masa masu singbo ningti na warak watim tuna afava angang amamam ohena na bawana se. Tonggi mirul oyo gaduriba aikoi ki naharol singbo afava mi amamam ohena na basiem sabay basi. Lainga ka masung laibak miyam gi asobo tawdang ni hay basi kakkaw pom tawte. Ado agang amagi ahan bahorok pom hay basi magi haurok pom oiriba imong oy gaduriba ni. Imong adogi mama mapa amadi halaman singda pigliba angang ado balam sajat pajaba. Taksi kasi kang nasatpa maribak maramdam bodong siba miyoy amam ohena na bahwana bahay basi imong adogi miyoy sing na asobo tawdang law kadabani ado balaw pom tawpa tawdang asi mama fa oibasing na law dabana ayambo oy na tawpa dagi angang singgi punsida yam na chawna akaiba haibadu oirakpani ahan ba miyoy bagi school asi yum haibasni yum aduda layriba halaman sing na ngang na saknariba sariba thakliba setliba fijet jakjet Lonchat wangang sangang sajat dijat punaba kadu pigliba aduna tam gadauri bane. Maduna afaba imung haibadi sajat lijat wangang sangang niam chumna chatpa imung amu oiba tarabadi angang aduna afaba matau tam tuna afaba tunggi jumpirir amu oiba ngam gane. Ado bala fom thok patangai fada patawdang singasi ngasi di mama pa oiba sinat lagu tabana ayam oire. Masa pa ulaga school ka ba yaba sahi patang warapum matamda masa po hakting na nawek nawkon bi dabadagi boarding the thatu na mai taman bagi sanabi ama yamna kanna leiragle madona mathong maram khang taba boarding the masa sing tamda na mai taman badagi agang sing dalam sajat wangang sangang amadi thaksi kasi naina ngang sak bagi hainabi atu leirakte masina ngang sing ki ponsi da khwai gi chawba amangba ama haibadu ohelle yum da so pikli ba ngang sing ki mamangda mama mapa oiba amati mathak thongba sina akamba wai wangang sakpa agang sing ki mamangda mai kapani sa phone na sinaba lose the pijet fikai setpa sakta yudak fazda pamong sing wanba amade mafana ni sa silaga mama oibi sing ta thi tawena fu sai bi thawong kya phongna walakwa dagi angang sing matau tam tu na phataba tam cha cha pajita ba angang ai bu wai lage
Asigumba angangsing asina mahi tamnanabagidamagta school da lakwa matamdasu lamsajat fajadaba oza amo oibagi pitamninghai oiva oidaba kyana oza oidun lerambadagi angangsinggi mamangda churuk peri thaksinba kaini sasinba lokdin mafum sadana sitpa kaya adu wananabagi thabak satabana angangsing mangnarabagi masa koirage school gi oza haiba si anisuba mama fani khanduna angangsing bo ningthina mahibasin takpi tambinaraba mahiroi singgi lamsajat ningthina semgatnanaba Onagadaba ozasna masing jambadagi pikliba mahiroi kaya mahi tampam oirba school dagi amang ba haibadu warakna bagi maram ohalle maduna faba angang amamum ohen ge harapadi imung dagi hana uraga mahi masin tampam oirba school adusu apaba school haibadi pidam ningai oiraba ozasing hakta lariba mapam mama oikadabane aduba mi ama sempa matamda tangai fatana sanggadaba polam sing asi ngasi dihambat laitre abiyare maduna fikliba aikoi angang singpo maru changba Tunggi jumbiren ama mukhen si harbadi imung amagi mama fasing amade school gi osa singi asoba thaudang lei abasi khakkaw wiroi dabane mayai ka basinjak sinaba mioi kontra phagat pangamgre Kanglei Peoples Against Narcotics and Psychotropic Substance Kanglei Wanhas ki lilong local council lilong gi tongan ba mafam dahu ki bejun kon kama pandagi Julai kontra ga mathoi fawada sathaki ba drive ta mayai ka basinjak sinaba mioi kontra phagat pangamle hare Ira masigi matang da Kanglei Panas Tawal District Council ki President da thadorokpa charola magi matung ina de phagat ba mioi sing adugi manungda mioi maritagi heroin number 4 gram taraso phagat pangamge mioi magati makoi ki arlaman sing da khosin nakre atuga lemhauri ba mioi kon mangana imung manugi mioi sing ka tanragari rehabilitation center sing da thamkre aroi da content sing asigi markui ba pau khara asiba pau dam jari ba Manipur local news YouTube channel asidagi yang beri ba punamak padaga jari channel sin adom da kana badi subscribe to be business subscribe to be like and share to suka bi kanuk namak po amagana thagazari